ngasi medagi mangani chakoba numitni tomthensu masa khara faraduna chakoba du chatpa yawi lekai gi mamanava khaiga John hoi chakoba chalami Mary su meda khoi gi mayumda thaba inkhang tawba yaurami asumna mana thaba inkhang tawringaida borga langminaba nupa sing aduna Mary bu ubada pungaw ngawkhri piktak tawna rasi leibi aduna monghada mi bungawan bangambi misumi minok adu noglai adu ubada nupa sing adu mamit ku pakawkhri maya dahing chama fawe yawnari yeng badagi andong nara adana murum son basi yawnari nupa amana bah asidi kari ku fajanwai ngawe asu fajaba nupisidi imana popadagi udri as yadreda ai ngawre nupa amana amu as yare asidi aigine ai nanu bane magi asigi minoxdane aina ngasai digi somna ngawraga tarise kaidino nang nanu rasu nusibadai nale aduna aigi oreni maya maduna merisi magine haina pangai daine tamthin sutari bani masadu khamban ba faraktuna machin ga dutum thoga murum soli masigi picture se irang yamna tawbra buka fuda doinyo masi imung da legi haide ba maya madu sona bangang na ba yeng na balepte tomthin sauning na medada call tare e hello da tomthin kedarage meda medium ta palo hoy asi ai duna merida phone adu pire e meria da tomthin na phone pai oi meri phone adu logduna nakana meda thole e hello da don tomthin yam saung nai ri e picture nang irangam tawnimbra aina kedarage da don yare picture nang imung da chong chak charam dai da tholoka dawani aduna tradi aina kedogiyong ipike pike irang tong sarna si haraga kola du fatka ki meri phone gi screen adu de yenglaga koino mai sina aibu kaidokrage saura aisin saura asumna numin adu suaukre asumna matamdi sumaujin ki bana meri gi yeng tangai luhonga dawa Mary famung adu da famlaga mamagi photo adu makut macha adu na nalaga mapisu dari e mama nangdi leng draba mutigum nongmi tawduna adum laika mama ai heng de gidi yum se thadok tu na chelani nacha yum raksa ga yon ge dari adubu mama matam masida mama nang nei zaramadi Nachana raw na yum sidagi khom thanga dabani adubu mama nang di ifam dagi lam na chikre ko asam na kaplingai da phone adu ringking na e Mary mapi adu dai thok na tab na pai e thoi dai thoi kapira kapte nang daton da walot kano daton mama do lizeramadi mayam na rauni ko adubu mama di thoi yarse kapkono ba tabra seba to ba nangi damang dadi ai lisidi thoi ai gi punsi se nangi ne daton se to ba ada nang chakjara ba Char, ada, ay ganun mahigin eh. Haying do, ayu kitang tage ko. Mary kaplamba dito ga, tap na mong hadari eh. Taton, ay di nang yuga taba, ay na kaidog iyang. Kaidog diba? Ay di kaptoy ne. Fagitaw nida, ay di ako'y to'y niyada ba, taba matatawroy eh. Ado fare, nang supot haro. Hayeng di yahong na bot kaya ni ada kabla no boka toy na kapase taton kita moy da China fawi ko tamo ay taton good night toy kaurang na ngai jerak pa ningol loy bising na
ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯂꯩꯒꯗꯕ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨ ꯃꯤ ꯇꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯀꯦꯅꯕ ꯃꯤꯁꯨ ꯂꯥꯛꯇꯨꯅ ꯃꯦꯔꯤꯕꯨ ꯀꯨꯟꯗꯣ ꯂꯦꯡꯅꯕ ꯀꯦꯕ ꯍꯧꯈ꯭ꯔꯦ꯫ ꯃꯦꯗꯥꯁꯨ ꯉꯟꯇꯥ ꯂꯥꯛꯏ꯫ ꯀꯦꯕ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯀꯦꯔꯤꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯋꯥ, ꯀꯔꯤ ꯈꯨꯐꯖꯅꯣ! ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯦ ꯍꯥꯏꯕ! ꯅꯨꯄꯥꯅ ꯉꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯐꯥꯎꯕ ꯉꯥꯎꯔꯦ ꯍꯥꯏꯕ! ꯏꯕꯦꯝꯃ, ꯅꯪ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯃꯔꯥꯏꯕꯛꯇ ꯍꯩꯅꯧ ꯄꯥꯟꯕꯒ ꯃꯥꯟꯅꯔꯦ." ꯃꯦꯔꯤ ꯋꯥ ꯉꯥꯡꯗ ꯅꯣꯛꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯅꯣꯛꯏ꯫ ꯃꯦꯗꯥꯅ, "ꯀꯌꯥꯝ ꯐꯖꯔꯖꯥꯠꯅꯣ! ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ." ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯁꯨ ꯃꯦꯗꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯃꯦꯔꯤꯕꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯎꯒꯗꯕ ꯂꯩꯔꯕ ꯁꯛ ꯑꯁꯤꯗ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯃꯦꯗꯥ ꯐꯣꯟ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ, "ꯑꯩꯃꯥ, ꯁꯤꯗꯤ ꯀꯔꯤ ꯈꯨꯐꯖꯅꯣ!" ꯇꯣꯝꯊꯤꯟ ꯃꯦꯔꯤꯕꯨ ꯎꯖꯕꯗ ꯃꯁꯥ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯏꯆꯝ ꯆꯝꯅ ꯃꯍꯧꯁꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯨꯀꯤ ꯀꯦꯗ ꯂꯩꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯦꯀꯞ ꯑꯗꯨꯅ ꯈꯤꯇꯪ ꯀꯦꯁꯤꯟꯕꯗ ꯍꯦꯛ ꯑꯎꯕ ꯃꯤꯅ ꯀꯦꯟꯗꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯁꯅꯥꯗ ꯇꯝꯐꯥ ꯊꯤꯟꯕꯒ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯑꯁꯨꯝꯅ ꯀꯨꯟꯗꯣ ꯂꯦꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯕꯣꯔꯗꯨ ꯃꯌꯨꯝꯗꯒꯤ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯦꯔꯤ ꯃꯆꯥ ꯑꯗꯨ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯙꯣꯜꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯍꯨꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯠꯂꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯕꯣꯔ ꯂꯥꯛꯄ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯦꯡꯊꯣꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯋꯥꯡ ꯆꯥꯎꯔꯕ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯤꯠꯐꯝ ꯍꯣꯡꯅꯗ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, "ꯑꯩꯃꯥ, ꯕꯣꯔꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ! ꯑꯗꯨꯅꯦ, ꯑꯁ, ꯆꯦ ꯃꯦꯔꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ!" ꯃꯦꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯖꯩ ꯐꯖꯩꯅ ꯉꯥꯡꯅꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯦꯡꯅꯤꯡꯗꯅ ꯃꯃꯥꯏ ꯑꯗꯨ ꯈꯔ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯤꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯕꯦꯝꯃ, ꯍꯣꯔꯦꯟꯅꯦ ꯃꯥꯝꯇꯣꯛ ꯃꯌꯥꯏꯗ ꯑꯣꯏꯅ ꯄꯦꯟꯅ ꯌꯦꯡꯖꯔꯣ꯫ ꯅꯪꯅ ꯂꯦꯡꯕꯗ ꯑꯩꯅ ꯁꯣꯏꯗꯅꯅꯦ ꯍꯤꯇꯨꯝꯁꯤꯅ ꯊꯤꯜꯂꯗꯤ ꯗꯣꯛꯇꯔ ꯌꯧꯅꯅꯤꯀꯣ." ꯃꯦꯔꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ꯫ ꯑꯁꯨꯝꯅ ꯕꯣꯔ ꯑꯗꯨꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯂꯣꯡ ꯐꯥꯟ ꯑꯗꯨꯗ ꯐꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯩꯅꯥ ꯑꯗꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗꯒꯤ ꯃꯃꯤꯠ ꯆꯣꯏꯊꯣꯛꯅꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯨꯝ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯕ ꯑꯗꯨꯗ ꯀꯨꯝꯍꯩꯒꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯅꯔꯤ꯫ ꯃꯦꯔꯤ ꯄꯤꯛ ꯄꯤꯛꯈꯩ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯇꯔꯦꯠꯂꯛ ꯀꯣꯏ꯫ ꯑꯁꯨꯝꯅ ꯃꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯦꯡꯖꯈꯤꯕ ꯀꯨꯟꯗꯣ ꯑꯗꯨ ꯃꯍꯥꯟꯖꯃꯥꯒꯤ ꯃꯀꯥꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯀꯥꯗ ꯂꯩ ꯑꯗꯨ ꯐꯖꯅ ꯁꯦꯝꯕꯤꯗꯨꯅ ꯍꯨꯛꯄꯤꯔꯛꯏ꯫ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗꯨ ꯍꯨꯏꯆꯦꯟ ꯈꯣꯡꯕꯅꯦ, ꯈꯨꯕꯥꯛ ꯈꯨꯖꯤꯜꯂꯛꯄꯅꯦ, ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯂꯥꯡꯅꯤ ꯂꯥꯡꯅꯔꯤꯕ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯀ꯭ꯋꯥ ꯂꯥꯟꯅꯕ ꯆꯪꯂꯛꯏ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯏꯟꯁꯤꯟꯅꯩ꯫ "ꯆꯟꯕꯤ, ꯅꯪꯅꯤ ꯍꯣꯔꯦꯟ ꯕꯣꯔꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯎꯀꯣ." "ꯑꯁ, ꯆꯦꯇꯣꯟ, ꯅꯪ ꯑꯣꯏꯅ ꯊꯥꯎ." ꯅꯥꯀꯟꯗꯒꯤ ꯇꯣꯟꯅ, "ꯑꯁ, ꯌꯦꯡꯉꯣꯍꯦ, ꯑꯩ ꯊꯥꯒꯦ." ꯕꯣꯔ ꯑꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯈꯨꯄꯥꯛ ꯊꯥꯅꯕ ꯂꯩꯔꯝꯃꯤ꯫ ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯈꯪꯂꯗꯨꯅ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯇꯣꯟ ꯁꯥꯎꯅ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯣꯏꯅ ꯆꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏꯕꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ "ꯑꯌꯣꯃꯥ, ꯁꯤꯔꯦ! ꯀꯔꯤꯅꯣ, ꯅꯨꯄꯥꯒꯤ ꯃꯈꯨꯠꯀ ꯃꯥꯜꯂꯤꯅꯦ." "ꯅꯣꯏꯅ ꯕꯣꯔꯗ ꯊꯥꯒꯦ ꯌꯥꯗꯕꯩꯅꯦ, ꯅꯥꯖꯔꯣ ꯅꯥꯖꯔꯣ." ꯑꯁꯨꯝꯅ ꯃꯦꯔꯤꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯆꯟꯅꯕ ꯊꯧꯅꯔꯛꯏ꯫ ꯆꯟ ꯀꯞꯂꯒ ꯃꯆꯦꯗ ꯀꯣꯜꯂꯤ꯫ "ꯆꯤꯆꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝꯗ ꯏꯊꯟꯇ ꯉꯥꯏꯔꯅꯤꯀꯣ? ꯆꯦ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ." "ꯆꯟ, ꯀꯞꯀꯅꯨꯕꯁꯦ, ꯕꯕꯥꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯀꯣ." "ꯆꯤꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯒꯦꯀꯣ." "ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯆꯟ." ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯁꯦꯟꯅ ꯈꯥꯏꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯃ ꯍꯟꯈꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯣꯝꯊꯤꯟꯕꯨ ꯄꯦꯛ ꯑꯃꯇꯪ ꯄꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯌꯥꯔꯝꯗ꯭ꯔꯦ꯫
ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅꯍꯟꯈ꯭ꯔꯦ ꯔꯟꯕꯤꯔꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯆꯪꯈ꯭ꯔꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯒꯤꯇꯥꯒ ꯃꯦꯔꯤꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯒꯤꯇꯥꯅ ꯕꯦꯝꯃ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯒꯤꯇꯥ ꯃꯄꯤ ꯏꯔꯥꯆꯦꯅ 이베마 ꯅꯪ 이마부디 와로가누고 이마 이짝이 나품다 이함나 랄레네 이마 그이노 하비리시보 나자디 강망함드레 베마 아이기 깔라바 와이 아두나 నంగి ఇమాబు అయినా అసి ఐదున వరిసింగ్ అదు లిరమి మేరీ మైథోంగ్da కైసుం ఖందబ సారగా మా యారసే ఐ కైసుం ఖండ్రే హౌసితి మతంda హౌక్రే ఇమా ఐసే ఇమాగి ఇబుక్తోకి నచా నట్రబసు ఇమాని పోక్పా నచాని ఖన్బియుపా మానే నందేగి ఇమౌనతే ఇచానే ఇమా ఫరే ఫరే चोंगो चो पथा जरूरो होय मा मेरी तपना मागी काद चंगने ई फमुंग द तोमथिन फमलगा लेरमी वांगांग द ड्रेसिंग टेबल ममांग द तमना फमथदुना सना सिंग अदु तमना तमना लौथोई लीक अदु लौथोगे तौबदा तोमथिन न तपना मनिंगदगी लौथोरई अखोय नुपीसे ngasi kapada waramani adagi is असुगंबा मतेम काय मैमसे सिजिनबदा अखोय थोइसे मरमनी को मेरी दो तबना नो ई थाय ना दुमाइना नो कनबा दातोन गे थमोइसे नंथगे तवे इस दातोन सिमा असुमना सना लुपा सिंग अदु लोइना लौथोपिरगा मेरी बुचेमना पंखतुना थांगतली दातोन से थांथोबा तोमथिन करी सुखुमदा फमुंगदा मेरीबु तबना थांगतली अदुगा अनिमक्तु तबना इफ्थे तोमथिन मेरीबु मागी पाम्बोमदा मोंखांगली थाय नंगसे असुगमना नुंसिरिसे कइगिनोबा आइनासु दातोनबु नुंसिरिसिदि असुग नुंसिबि नंगसे आइना आइगे ओबा फंगनरद्रा आइदुना खजरबने अदुबु थाय नुंगदा ममानसु खंबिरबा माले आइगी नुंसिबसि मेरी तपना ममनो ई थाय नंगी दुगुंबा मिसुमि मिनोक्तुनानि आइना ngauriसे दातोनगी मेयिंगदुनानि आइसु ngauriसे असमना अनिदु हराव हरावना तुमख्रे मतमदि असम हौजिनखिबना नोंगमदगी निनीदगी हमनि हौजिनखिबदगी चाकौबसु लोइख्रे नोंगमा कुइना पुलुद्रबा ममानबा अहुमदु पुलम्मि जोना कइनो मने नंग नौजु फावबा नयुंगा पांड्रिसे नत्ते नंगबु नुपिगा अमता लेजद्रबा तमथिनसु मतेंग पांगसिलई अदुने कइदौखिगे हाइनो चिराइगदा असुम तंगसिले हाबा हस नोइनदि पंगाइदाइ अइनदि सोमदा नुपि लेट्रिकानसिदा Yes, Korea. Nupi kuyu haragana, ay di lari tamlibani. Adugumbagi wakalay tayo kita. Fare aziti. Kana di bunga. Ay di chada, adu ay na ngairo. Manitoy bangak na. Koino, nangi na chakaramba. Pok tore. As, chatoy, nati putay chada ba. Malere. Asi ay do na mamana ba nido, mana po do na. Miri ko gimayom dalak lami. अदुगा चनबु कौथोई जोन चनबु फारगा गारी मनुंगदा हाबलगा मसादु पंगथरगा पोख्रे मनिथोइबसु कैसु आइद्रे नुपीतबु फंगनबदि खनबदा चन ज्ञान तारपदा चेलगा लेरमी अदुबु मासु करिसु आइनद्रे असुमना मखोय अनिसु अहनसिंग अदुना यानरे चही अमगी मतुंगदा सेक्पी लोइद्रुबाबा हो करीनो लोइदोरे कइनो खंगे कवि नचामुथीदा अमुक्ता लोइसिनबिरो चचा आस नोइ नुपीना निनबसे निल्ली करीनो खंगे नचा लेरसि फाव अदुंके हो करीनो ngasiसे निंगोल सिंगी ओइबा निंगोल चाकौबा नुमितनि नुमित असिना निंगोल सिंगना यामना वाना ngaijaba हो यारसे अदो खरा तुना लोइसलाबा नंगदि ngrangsu sak chade
ꯑꯗꯨꯗꯨꯅ ꯈꯔ ꯊꯨꯅ ꯁꯤꯜꯂꯣꯕ ꯍꯣꯏꯕ ꯗꯗꯥ ꯅꯪ ꯑꯝꯇ ꯊꯣꯛꯑꯆꯣ ꯍꯣꯏ ꯍꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯃꯨꯊꯤꯗꯨ ꯆꯪꯂꯛꯏ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯀꯂꯥꯃꯨ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯤꯡꯅꯤ ꯃꯨꯊꯤ ꯃꯃꯥ ꯆꯠꯂꯁꯦꯕ ꯑꯩ ꯕꯨꯕꯣꯛ ꯈꯣꯏꯗꯣ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯑꯩꯗꯤ ꯕꯨꯕꯣꯛꯇ ꯐꯨꯔꯤꯠ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤ ꯖꯣꯟ ꯅꯣꯛꯂꯒ ꯏꯆꯥꯗꯤ ꯀꯔꯤ ꯃꯆꯨ ꯂꯩꯌꯨ ꯍꯥꯏꯈꯤꯒꯦ ꯑꯗꯨꯕꯨꯔꯣ ꯕꯕꯥ ꯑꯩꯗꯤ ꯕꯨꯕꯣꯛꯇꯅꯦ ꯔꯦꯠ ꯃꯆꯨ ꯂꯩꯕꯤꯌꯣꯅ ꯍꯥꯏꯈꯤ ꯐꯖꯔꯅꯤ ꯎꯇꯤꯟ ꯑꯃꯨꯕꯗ ꯂꯤꯞꯁꯇꯤꯛ ꯇꯩꯕ ꯃꯥꯜꯂꯅꯤ ꯁꯣꯝꯗꯅ ꯗꯥꯇꯣꯟ ꯁꯤ ꯑꯃꯨꯛꯇ ꯌꯥꯟꯕꯤꯌꯨꯕ ꯍꯣꯏ ꯍꯣꯏ ꯁꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯑꯗꯨ ꯌꯥꯟꯕꯤ ꯍꯣꯏ ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯇꯟꯖꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯤꯕꯤ ꯃꯦꯔꯤ ꯑꯃꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 3ꯇ ꯉꯥꯏꯔꯤꯕꯤ ꯊꯧꯉꯝꯕꯤꯗꯨ ꯀꯞꯂꯛꯏ ꯑꯩꯃ ꯑꯉꯥꯡꯁꯤ ꯀꯞꯂꯤꯅꯦ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯗꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯃꯈꯥꯗ ꯀꯨꯝꯃꯝꯃꯒꯦ ꯍꯣꯏ ꯗꯥꯇꯣꯟ ꯇꯣꯝꯊꯤꯟ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯇꯣ ꯌꯥꯔꯁꯦ ꯍꯣꯏ ꯆꯥꯊꯣꯏ ꯇꯣꯛꯑꯁꯦ ꯃꯃꯥꯒꯅꯦ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯦ ꯕꯨꯕꯣꯛꯇ ꯃꯅꯝ ꯅꯃꯜꯂꯨꯁꯤꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯃꯦꯔꯤꯁꯨ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯅꯦꯝꯗ ꯈꯨꯔꯨꯝꯃꯒ ꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯏꯟꯊꯤꯖꯅ ꯆꯠꯂꯨꯀꯣ ꯏꯃꯧꯁꯤꯗꯤ ꯍꯣꯏ ꯃꯥ ꯏꯁꯨ ꯊꯣꯏꯕ ꯃꯃꯥꯒ ꯀꯣꯀꯣꯏ ꯆꯠꯂꯣꯀꯣ ꯑꯉꯥꯡ ꯑꯗꯨꯁꯨ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯈꯪꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯜ ꯅꯣꯛꯂꯛꯏ ꯃꯁꯤꯒꯤ ꯃꯤꯅꯣꯛꯁꯤꯗꯤ ꯃꯃꯥ ꯑꯣꯟꯊꯣꯛꯅ ꯃꯥꯜꯂꯦꯗ ꯏꯃꯥ ꯑꯁꯤꯒꯨꯝꯕ ꯃꯤꯁꯨꯝꯃꯤ ꯃꯤꯅꯣꯛꯁꯤꯗꯅꯦ ꯑꯩꯅ ꯅꯃꯧ ꯅꯨꯄꯤꯗ ꯉꯥꯎꯔꯤꯁꯦ ꯗꯥꯇꯣꯟ ꯑꯩꯃ ꯏꯃꯥ ꯑꯩ ꯅꯃꯧꯁꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯏꯟꯊꯤꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯅ ꯃꯦꯔꯤꯕꯨ ꯆꯥꯛꯀꯧꯕ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯕꯗ ꯈꯦꯟꯅꯕ ꯂꯩꯇꯦ ꯁꯛꯆꯨꯒꯤ ꯈꯦꯟꯅꯕ ꯂꯥꯏꯔ ꯏꯅꯥꯈꯨꯟꯕꯒꯤ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯊꯃꯣꯏ ꯁꯦꯡꯅꯕ ꯅꯨꯡꯁꯤꯔꯕꯗꯤ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯣꯏꯈ꯭ꯔꯦ ꯑꯩꯁꯦ ꯅꯪꯒꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯠꯇꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯣꯏꯖꯒꯦꯀꯣ ꯗꯥꯇꯣꯟꯒꯤ ꯊꯣꯏ